इम्फाल यारिपोक लंबी असी मतम कुइना सेंबिदबा अमदी मिसी मिना तोइना थोकलबा फाउबा लंबी असी हन्ना यिंगसिनबिदबना मरम ओइरगा ऑल कोंगबा रोड यूनाइटेड क्लब्स ऑर्गेनाइजेशन अमदी मैरा पाइबी लुपसिंगना ngarang ahing nongyaidagi matam kaktaba ban chatharakpa adu Manipur lengaka yanaba purakpadagi handokre hairi पाव असिना हाई ऑल कोंगबा रोड यूनाइटेड क्लब्स ऑर्गेनाइजेशन की मिहुत सिंगा वर्क्स मिनिस्टर गोविंदास कोंथोंजमगा ngasi nungthil pung 5 rom tabada unaduna wari shanaraba matung lambi asi matamga chunaba mawongda semlagani haibagi thajaba pirakpadagi lambi thingbagi khongjang adu khudaktagi handokibani hairi panba yabadi ngarangdagi chatharakiba lambi thingbagi khongjang adubu saugatpa masing yamlaba mioising tholaktuna imphal yaripok lambi gi kairau pitra khunau irilbung bazar bamon kampu kalika kongba bazar amasung स्टेट हाईवे असिगी तोंगान तोंगान बा मफम सिंगदा उवा सिंग अमदी GI पाइप सिंग फैजिनबा यावना टायर मै थादुना लंबी थिंखिबनी